ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯕꯨ ꯃꯁꯥꯃꯎ ꯐꯕ ꯑꯃꯁꯨꯡ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯄꯨꯊꯣꯛꯆꯕ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ उनजगदौरिब डॉक्टर असी डॉक्टर हुइरेम तेम्बा सेनियर होम्योपैथिक फिजिशियन अदुगा अखोइना खनजगदौरिबा टॉपिक असिना होम्योपैथी फॉर चाइल्ड हेल्थ आंगांसिंगदा मतौ करमना होम्योपैथी की मतेंगना अखोइगी मसामु फना थमगदगे अमसुंग तिनजंग काइजंगदबा आंगांग मसामु फबा अमु ओहेंगदगे बगी मतंगदने डॉक्टर बोतराम ऑक्सरी डॉक्टर अहमद खंजनिंगसी अखोइगी आंगांसिंगसी मसामु फबा इसी यामना मरु ओइ हबसे मयामना हेना खंगनरबा फुमनि अदुबो अखोइना आंगांगी मसामु फबसे करंबा स्टेजगी अखोइना मसीगी मागी मसामु फनबा सेक्शन थौरांग नत्रगा मिटिंगसे संबगी मथौ ताइना लुबिबि अखोइ आंगांग हाइबसी ममा मपा ओइबसिंगी ख्वाइदै ममन यामबा याम प्रीशियस ओइबा आइदि मिटकी मनीनी ना हाइनरिनी अदुगा अखोइ सोशली येंगबो मतमदसु जातिगी ओइना येंगबदसु आंगांग ngasiगी आंगांग हायेंगी जातिगी युम्बीनी अदुना आंगांसिंग मसा फना तिनजंग काइजंगदना मखोइबु योगपा थाकपा हाइबसी अखोइ गार्जियन सिंगी ममा मपा ओइबसिंगी अमदि लैपाकी ओइना याम तंगाइ फदबा अदुगुम्बा पोषक अमनी याम मरु ओइबा कैनो अमनी करिगिनो आइदा लैबाक अमगी अखोइगी सोशियो इकोनॉमिक कंडीशन अद एजुकेशन हेल्थ हाइबना सिंगबसिंगसे लोइना मरी लैने हेबा करिगिनो आइदा लैबाक अमा चावखत पाइसे मसि पुन्ना चावखतरगदि सुचाव चावखत लोय अदुगा अखोइ लैबाक अमा अनाबना मसिंग हेनबा लैबाक अमा कैदौनुंदा सोशियो इकोनॉमिक कंडीशन चावखतदना डेवलपमेंट प्रोग्राम तौ ngamdaba हाइसे अदुम अखोइना खंग उरबा अमनी अदुना आंगांसिंबु मसा मउ फना अखोइ थंबा मोइबु योक्पि थाकपिबा अदुगा मखोइबु महि मसिंग तमहनबा हाइबसे याम दरकार ओइ अदुना आंगांग अमा सेमगतपा हाइबसी अखोइ ममागी पुकनुंगदा लैरिङै दगी हौरगा अखोइ मा आंगांग पोबा मतुंग अदै माबु अखोइगी चाउननबा योक्पा मसी भाउसिनी याम दरकार ओइरिसे करिगिनो आइदा अखोइ ममा मपा तिनजंग काइजंगदबना अफबा मचा मसा फबा मचा पोखदोरिनी अना ममा अखोइगी मचिनजाक निंथीना चादबा बैलेंस डाइट फंगदबा अदुगुम्बा इ वाटपा एनेमिक ओइबा मपांगन सोनबा अदुगा लैना तेना चेनबा ममाना नत्रगना मपाना अदुगा मसा फबा आंगांग पोखनी हाइबसी ओइथोय मरम मदुना अखोइगी आंगांग मसा फनबगी अखोइ पांडमसी पाइखतपा मतमदा नुपा अमगा नुपी अमगा लुहोंगगा हेक लुहोंगबा मतमदुदगी हौरगा मोइगे प्रेग्नेंट कंसीव ओइद्रिङै प्रेग्नेंसी ओइद्रिङैदगी हौना अखोइ ममा मपादगी अखोइ अफबा आंगांगीदमक्ता अखोइ टारगेट तौबा प्लानिंग तौबा हौबा यारे मसिनी आइना डॉक्टर यामेक्सिंग स्टम्बी मरोइना आंगांगी सेमकदरि पोसी सेमबदगी हौना अखोइगी मासे अफबा अखोइगी चार अफबा चार अमा ओइनबो खनु कांदा माबु सेमबिरिबा ममापा अनिमक्तु बैलेंस डाइट चाबा मसामु फबा तिनजंग काइजंगदबा मथौ ताइ हेबनी अदुबा आंगांसी पोकले पोलपु मतमदगीदी अखोइगी खोमना योक्पा अदगी अखोइगी संगोमना योक्पा मयामस लेरे अदुबु डॉक्टर मसी चाबा हैबदगीना अखोइगी सही अहुम फौगी सही अमनी फौगी लेवल से मसदा अखोइगी आंगांगजे सेक्शन थराउंग लौगदबा मिडियंसी लौखकदबा स्टेप्स करी करी अखोइ आंगांसिंगसी करिगिनो आइदा अखोइ ब्रेस्ट मिल्क की द बेस्ट कनोना ब्रेस्ट मिल्क सिना बेस्ट मिल्क नेना हाइरिसिनी करिगिनो हौजिकी मतमददी ममाना आंगांसी हे उनरबा मतुंगदा अदुम विदिन 30 minutes or 1 hour gi manungda ahanba mamadagi tholukpa mamagi khomlang colostrum si pitakadongni haidana oje WHO na हाइरिसिनी करिगिनो इदा सिगुम्बा कोलेस्ट्रॉल सिदा आंगांग अदुदा पीबा याबा मागी इम्यून की शक्ति से वाइटल पावर से कंखटनबा अदुगुम्बा इम्यून की कंखल हनबा पोषक से कोलेस्ट्रॉल सिदा यावे अदुना मदुदगी हौरिसिनी अदुना तंगाई फदना अखोइगे ममा सिसु आंगांग मबुक थाननबा थोकपा ngamba अदुगुम्बा मागे ब्रेस्ट मिल्क से पीबा ngamba अदुगुम्बा ममा ओइबा ताबनी अदुना ममासु मचिनजाक हाना प्री प्लान तौरगा अदे अमदी आंगांग पोबा मतुंगदेसु ममासु मसा मबुक थानना पिथकपा ngamba अदुगुम्बा ममा ओइगदोंनि अदुगा ब्रेस्ट फीडिंग का बोतल फीडिंग की मसिगी मतंगददी मसिगी खुदोंग चाबा चादबा याम लैग्रे ब्रेस्ट मिल्क सिना
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈ꯭ꯔꯦ ꯇꯉꯥꯏ ꯐꯗꯅ ꯕ꯭ꯔꯦꯛꯁ ꯃꯤꯜꯛ ꯍꯥꯏꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯕꯣꯇꯜ ꯐꯤꯗꯤꯡꯅ इवन सप्लीमेंट तब अवाट खर मेनब पूरा पूरी बोतल फीडिंग नतब आंगांग भावता पोब मतुंगदा को चाब तुमदबा डिस्पेप्सिया नाबा अदगी अमना कॉन्स्टिपेशन तब खोंग हांब यादब आर्टिफिशियल फूड पीबा को बोतल फीडिंग तब आंगांग सिंगसी अखोइना थेंगनाजबदा अखोइगे सिस्टम दा अखोइ क्लिनिक तगा लाइब सिंगसी अयाम्बना कॉन्स्टिपेशन तवी असुमाइना लई अदुना अखोइ तंगाई फदना ब्रेस्ट फीडिंग से इनकरेज तौबा तंगाई फदे हाइजनी डॉक्टर ताकपी मागे इम्यून सिस्टम कंकटपा अदगी लाइना तिना क्या संग ngam अदगी मागे नेचुरल ओइबा डिफेंस मैम दो आंगांग सिंग लई हेबनी डॉक्टर मरु ओइना अखोगी आंगांग सि साउंद्री फाउगी मनुंग से अखोइना मणिपुर सुम उजम मतमदा आंगांग सिंग सि याम नोइबा चाव मसामु सि याम फन ओइ अदुबो अखोगी चावुंबा हौर मतुंगी था खर लेकान मासे अदुम मसासे अखोगी नोइरंबा चावरम मैम से सुम अखोगी कंजलपगुंबा मैम खक थेनरिसे मसि कई मसि नेचुरल ओइब्रा कमाइन तौ मसि अखोइना आंगांग सिंगसे पिजा पिथक तौब मतम सिदैदा डॉक्टर की एडवाइस फजन लौरगा मागे बैलेंस डाइट से आंगांग अदुदा करी करी चिंजाक पिफम थोपगे हाइबन सिंगबसे फजन तानरगा तौबिगदबने अदो हौजिंग मतमदे अदु नतबदा खुदोंग जानबा येंगा तौबसिना आंगांगदा याम खुदोंग चाहंदे अदुना सिनी आंगांग अमदा थोइदोंना का हेना ममागी ब्रेस्ट मिल्क खाइजे ऑलमोस्ट अखोइ था तरुक नते अप टू चाही अमा बाउसिदे अदुम ममागी ब्रेस्ट मिल्क ना अदुम मचा अमसे अदुम लाइन मबुक तंजना पीबा पोनी अदो हौजिकी मतमदा कैनोसिटी अखोइगी चौखलकपा लाइलाइसु मंगान फंगपैना आंगांग अयाम्बा कैनोगी अखोइगी बैलेंस डाइट वाटपै पोती कयादि लैते मेल नौरिश ओइबा अखोइगी पीईएम गाइना प्रोटीन एनर्जी मिल न्यूट्रिशन गाइजे हुइतदि कयादि लैते हुजिकता लाइदि अयाम्बना ओबेसिटी ओइबगुम्बा सिगुम्बा कानदबा पोट चाबा एक्स्ट्रा फीडिंग तौबा सुंबना सिंगबसिदगी लाकपा पोटसिंगसिना अखोइ हेना थेंगनै अदुबु नोइ हाइदना आंगांग अमा मसा हता फारे हाइदना तबोप तबोपे हाइदना मदुदी नत्ते अदुना कई लेगेबु आंगांगदा कैल्शियम डेफिशिएंसी वाटबा आंगांगसिंगदसु माइ मकोक का चाव ममाइ गासे धोन धोन लाउनी अदु मबु कासि तनोइ तैनोरगा माइ मसल सिंग अदगे फेट डिपोजिशन कई कइसे धोन धोन लाउरगा अदुम नोइनेबा अदुगा माइ स्टेमिना करी कई दी अदगे मागे बोन गी ग्रोथ कई कई डेवलपमेंट अदुगुम्बदा दि डिफिशिएंट ओइनेबा कैल्शियम डिफिशिएंसी से येंबदी याम नुंगाइबा आंगांगसे अदुसु हक्चांग फबा हाइदुदी नते हाइजरिबा अदुनि डॉक्टर अखोगी आंगांगसी अखोगी समाइना अखोगी खोम बिथंगै मतम अखोगी सही अमा फाउगी मुंगसी मसामो फरी हागसु अखोई तंगाइ फदना अखोइना मी खुदिमंग लोइना खंगदबनिना मापा सिंगना लोइना खंगदबनिना फरी न सुम लेबनिना मसिमो मतंगसे अखोगी डॉक्टर गुम्बसे सुम तानर चटपसि मथौता मसी तंगाइ फदना अदुम आंगांग हेल्थ चेकअप तौबिबा जिदे अदुम तौबिगदोंनि अदगी अखोइना मो चिल्ड्रन डे 14 नवंबर दगा आंगांग कंपटीशन गान तै आई आंगांग मसा फते गाना पुथोक्तबा खोतबा तौदबा फै यांगै पुथोकपिगदोंनि अदुगा हुजिकति इम्युनाइजेशन शेड्यूल हायना अखोगी WHO नसु तौइ यूनिवर्सल इम्युनाइजेशन प्रोग्राम UIP गी मखादा हुजि अखोगी खुदोंथिबा दुगुम्बा डिजीज कंजे इन्फेक्शियस डिजीज मखल तरेत की वैक्सीनेशन प्रोग्राम न सिंबा प्राइमरी हेल्थ सेंटर कम्युनिटी हेल्थ सेंटर अदुगा डिस्पेंसरी की थाकता भारत खक्त नते पृथ्वी सिन दुंगना पांगथोइसिनी मसिदा पुथोक्तना खोतोकना हालैतना चेक तौबिबा तंगाइ फदे अदुगा डॉक्टर नसु आंगांग अमा लाय इम्युनाइजेशन खक्तंग तौरगा थादोखिबदु नतबदा आंगांग अदुबु तसेंगना मागी कोक्तगिना खोंग फावबसे लोइनबु थोरली आंगांग चेकअप तौबिबा अमा चंगे अखोगी होमियोपैथी की कॉन्सेप्टा अखोई कॉन्स्टिट्यूशन हाइबा अमा लै मी अमगी जी इंडिविजुअलिटी से लोइन खेतनैको पृथ्वी सिदा मानब मी अनि सुलै लैते मी अमगा सुमान मानदे माइ इंडिविजुअलिटी से अदुना कॉन्स्टिट्यूशन सिदा फिजिकल कॉन्स्टिट्यूशन मेंटल कॉन्स्टिट्यूशन मेंटल मेकअप एंड फिजिकल मेकअप को मासी पुन्ना अखोइना कॉन्स्टिट्यूशन नाइ अदु फजना येंगा आंगांग दो हुजि अखोइना फना उरगसु को मधु फजना येंगा मागे नाद्रिबो उरगसु माइ कॉन्स्टिट्यूशनल मेडिसिन जे फजना पीरगा होमियोपैथी की निको से होमियोपैथी की कंसेप्ट होमियोपैथी दा कॉन्स्टिट्यूशनल मेडिसिन हाइदना लै मसी फजना पीरगा पिहौबा मा याम चंगी
ꯃꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯑꯇꯣꯞꯄ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯀꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖꯁꯤꯡ ꯅꯦꯆꯔꯦꯜ ꯗꯤꯖꯤꯖꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯥꯍꯜꯂꯛꯑꯣꯏ ꯑꯉꯥꯡꯁꯤ ꯑꯗꯨꯝ ꯁꯥꯡꯅ ꯃꯁꯥ ꯐꯅ ꯆꯠꯈꯤꯒꯅꯤ ꯗꯣꯛꯇꯔꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯍꯣꯏ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯆꯥꯎꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯆꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝꯈꯛ ꯑꯣꯕꯦꯁ ꯀꯩꯅꯣ ꯃꯌꯥꯝꯈꯛ ꯂꯩꯈ꯭ꯔꯦ ꯕꯦꯔꯤ ꯀꯥꯏꯅ ꯑꯗꯩ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯑꯃ ꯁꯣꯏꯅꯥꯏꯕ ꯑꯗꯒꯤ ꯆꯥꯎꯖꯟ ꯊꯤꯕ ꯃꯌꯥꯝꯈꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯃꯗꯨꯃꯛꯇꯤ ꯄꯥꯛ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯄꯤꯁꯦꯜꯂꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯉꯁꯥꯏ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯥꯡꯗꯤ ꯗꯣꯛꯇꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗꯒꯤꯅ ꯑꯦꯠꯂꯤꯁ ꯆꯍꯤ 3-4 ꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯏꯝꯐꯦꯁꯤꯁ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯌꯥꯝ ꯀꯟꯅ ꯆꯪꯕ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏ ꯍꯣꯃꯤꯌꯣꯄꯦꯊꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡꯁꯤ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯃꯦꯗꯤꯁꯤꯟ ꯍꯥꯏꯅꯔꯤꯕ ꯑꯦꯂꯣꯄꯦꯊꯤꯛ ꯁꯤꯁꯇꯦꯝꯅ ꯃꯍꯤꯛ ꯃꯇꯥꯡ ꯖꯥꯝꯁꯤꯡꯁꯤꯅ ꯚꯥꯏꯔꯁ ꯕꯦꯛꯇꯦꯔꯤꯌꯥ ꯖꯥꯝꯁꯤꯡꯁꯤꯅ ꯊꯣꯛꯍꯟꯕꯅꯦꯅ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯣꯃꯤꯌꯣꯄꯦꯊꯤ ꯄꯨꯊꯣꯛꯄꯤꯔꯝꯕ ꯗꯥꯛꯇꯔ ꯍꯅꯤꯃꯟꯒꯤ ꯀꯟꯁꯦꯞꯇꯗꯤ ꯑꯩꯈꯣꯏ ꯂꯩꯅꯥ ꯇꯤꯟꯅꯥ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯍꯦꯔꯤꯗꯤꯇꯔꯤ ꯗꯤꯖꯤꯖ ꯑꯩꯈꯣꯏ ꯖꯦꯅꯦꯇꯤꯛ ꯗꯤꯖꯤꯖ ꯀꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏ ꯃꯥꯏꯖꯝ ꯀꯧꯕ ꯑꯩꯈꯣꯏ ꯁꯛꯎꯗꯕ ꯇꯣꯉꯥꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯛꯍꯟꯕꯅꯦꯅ ꯂꯧꯏ ꯃꯥꯏꯖꯝꯁꯤ ꯁꯤꯝꯄ꯭ꯂꯤ ꯗꯤꯛꯁꯅꯥꯔꯤ ꯃꯤꯅꯤꯡꯗ ꯄꯣꯂꯨꯠ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯥꯡꯖꯟꯕ ꯀꯣ ꯑꯩꯈꯣꯏ ꯄꯣꯂꯨꯠ ꯇꯧꯁꯟꯕ ꯍꯥꯏꯗꯣ ꯑꯁꯨꯃꯥꯏꯅ ꯃꯥꯏꯖꯝꯁꯤ ꯁꯣꯔꯥ ꯁꯤꯄ꯭ꯂꯤꯁ ꯁꯥꯏꯀꯣꯁꯤꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯏꯖꯝ ꯃꯈꯜ 3ꯈꯛ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯥꯏꯖꯝꯁꯤꯡ ꯑꯁꯤꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯊꯣꯛꯍꯜꯂꯦꯅ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯗꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯃꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯥꯏꯖꯝꯅ ꯑꯦꯐꯦꯛ ꯇꯧꯕ ꯑꯗꯨꯝꯕ ꯑꯦꯅꯤ ꯖꯦꯅꯦꯇꯤꯛꯕꯨ ꯑꯣꯏꯔꯁꯨ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖꯕꯨ ꯑꯣꯏꯔꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯐꯖꯅ ꯆꯦꯛ ꯇꯧꯊꯣꯛꯄꯤꯍꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯗ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯁꯤꯡꯗꯨ ꯂꯩꯔꯝꯃꯒꯗꯤ ꯃꯣꯏ ꯑꯦꯟꯇꯤ ꯃꯥꯏꯖꯃꯦꯇꯤꯛ ꯁꯤꯃꯤꯂꯤꯃꯝ ꯃꯦꯗꯤꯁꯤꯟꯁꯤ ꯄꯤꯔꯒ ꯃꯣꯏꯁꯦ ꯃꯥꯏꯖꯝꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯥꯔ ꯇꯧꯍꯧꯕ ꯀ꯭ꯌꯣꯔ ꯇꯧꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯃꯥ ꯃꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗꯒꯤ ꯍꯧꯅ ꯁꯦꯝꯃꯒ ꯂꯥꯛꯄ ꯑꯉꯥꯡꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯃꯥꯏꯖꯃꯦꯇꯤक ꯗꯤꯖꯤꯖꯅ ꯅꯥꯔꯣꯏ ꯍꯦꯔꯤꯗꯤꯇꯔꯤ ꯖꯦꯅꯦꯇꯤक ꯗꯤꯖꯤꯖꯁꯤꯡꯁꯦ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯑꯣꯇꯣ ꯏꯃꯨꯟ ꯗꯤꯖꯤꯖ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯩꯅꯥ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏ ꯔꯨꯃꯥꯇꯣꯏꯗ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯒꯥꯎꯠ ꯀꯥꯏꯅ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯣ ꯊꯥꯏꯔꯣꯏꯗꯤꯖꯝ ꯀꯥꯏꯅ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏ ꯑꯣꯇꯣ ꯏꯃꯨꯟ ꯗꯤꯖꯤꯖ ꯍꯥꯏ ꯁꯤꯒꯨꯝꯕ ꯗꯤꯖꯤꯖꯁꯤꯅꯦꯕ ꯉꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯖꯤꯟꯗꯒꯤ ꯌꯥꯎꯔꯒ ꯑꯉꯥꯡꯗꯨ ꯃꯔꯥ ꯂꯩꯖꯗꯕ ꯑꯉꯥꯡꯗꯨ ꯄꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯔꯤ ꯂꯩꯅꯥꯅ ꯅꯥꯏ ꯀꯥꯏꯅ ꯇꯧꯔꯒ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯃꯛ ꯅꯥꯔꯒꯗꯤ ꯃꯆꯥꯗꯨ ꯁꯣꯏꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯂꯧꯕ ꯀꯥꯏꯅ ꯉꯁꯤ ꯆꯠꯅꯔꯤꯁꯦ ꯁꯨꯝꯕ ꯖꯦꯅꯦꯇꯤꯛ ꯍꯦꯔꯤꯗꯤꯇꯔꯤ ꯇꯦꯟꯗꯦꯟꯁꯤ ꯃꯌꯥꯝꯁꯦ ꯗꯤꯖꯤꯖ ꯗꯤꯁꯀ꯭ꯔꯦꯁꯤꯌꯥ ꯍꯥꯏ ꯃꯁꯤꯒꯤ ꯗꯤꯖꯤꯖ ꯗꯤꯁꯀ꯭ꯔꯦꯁꯤꯌꯥꯁꯦ ꯆꯨꯝꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯄꯣꯂꯨꯠ ꯇꯧꯗꯣꯏꯅꯤ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯣꯅꯤꯛ ꯃꯥꯏꯖꯝ ꯑꯃ ꯄ꯭ꯔꯖꯦꯟ ꯑꯣꯏꯒꯗꯧꯅꯤ ꯋꯥꯟꯁ ꯀ꯭ꯔꯣꯅꯤꯛ ꯃꯥꯏꯖꯝ ꯑꯃ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯒꯗꯤ ꯃꯗꯨꯒꯤꯗꯨ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯑꯦꯟꯇꯤꯃꯥꯏꯖꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯥꯗꯤ ꯃꯤꯗꯨꯒ ꯁꯥꯒꯣꯟꯅꯔꯒ ꯃꯥ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯌꯥꯎꯔ ꯆꯠꯈꯤꯅꯦꯕ ꯃꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥꯅ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯀꯟꯁꯤꯞ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯐꯖꯅ ꯆꯦꯛ ꯇꯧꯊꯣꯛꯑꯒ ꯑꯗꯒꯤ ꯏꯚꯟ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯈ꯭ꯔꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯃꯥꯁꯦ ꯐꯖꯅ ꯂꯥꯌꯦꯡꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯁꯦ ꯁꯤꯗꯩꯗ ꯃꯥꯏꯖꯝꯁꯤꯡꯁꯤꯒꯤ ꯂꯣꯠꯇꯅ ꯂꯩꯕ ꯀꯣ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯁꯤꯝꯇꯣꯝꯁꯤꯡꯁꯦ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯎꯠꯊꯣꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯑꯦꯟꯇꯤꯃꯥꯏꯖꯃꯦꯇꯤꯛ ꯊꯦꯔꯥꯄꯤꯁꯦ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯗꯨ ꯏꯐꯦꯛꯇꯤꯞꯁꯨ ꯑꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯥꯏ ꯃꯆꯥꯗꯣ ꯃꯥꯏꯖꯝ ꯐ꯭ꯔꯤ ꯑꯣꯏꯕ ꯀꯣ ꯑꯩꯈꯣꯏ ꯁꯨꯝꯕ ꯍꯦꯔꯤꯗꯤꯇꯔꯤ ꯗꯤꯖꯤꯖꯅꯤꯒ ꯍꯥꯏꯔꯤꯕ ꯁꯨꯝꯕ ꯑꯣꯇꯣ ꯏꯃꯨꯟ ꯗꯤꯖꯤꯖꯒ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯤꯗꯩ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯁꯥ ꯐꯕ ꯑꯉꯥꯡ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯗꯣꯛꯇꯔꯅꯁꯨ ꯇꯥꯛꯄꯤꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯌꯣ ꯍꯥꯏꯕꯅꯤ ꯁꯦꯟꯅꯒꯗꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯐꯒꯅꯤ ꯃꯥꯏꯖꯝꯒꯤ ꯏꯐꯦꯛꯇꯣ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯗꯨꯗ ꯇꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯈꯪꯈꯤꯗꯕꯅ ꯈꯪꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯪꯉꯕꯅꯤ나 ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯆꯪꯉꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯦꯁ ꯇꯧꯊꯣꯛꯇꯨꯅ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯍꯧꯖꯤꯛꯁꯤ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯀꯃꯟ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯁ꯭ꯀꯨꯜ ꯒꯣꯌꯤꯡ ꯆꯤꯜꯗ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯤꯕ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯒꯤ ꯍꯧꯔꯒ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯚꯟ ꯀꯤꯗꯁ ꯁꯦꯟꯇꯔꯗꯒꯤ ꯍꯧꯔꯒ ꯀ꯭ꯂꯥꯁ 4, 5, 6, 7, 8 ꯐꯥꯎꯕ ꯏꯚꯟ 5 ꯐꯥꯎꯗ ꯁꯨꯝ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯒꯤ
जंक फूड मैम चाबी चांग से हेंगलप अदन चाखे चानिंगतब अद हजिक इवन स्कूल आगांसिंग पुब कोई जंक फूड सिंगाक्त पुबगी पोट अमखसु लेप मसिसना आगांग से जाम चानिंगदबगी पोट अमख लाई डॉक्टर मसी कमाई तो बुजानो मस अखोई ngसाइगी ममागी पुंगनुंगदगी मागी पारीपुरीगी लाकपगी माइजम थियोरीगी पोट अमा लेखरे सिसि नतबदा angang amana puoba matungda mangonda influence tawdoisi mana hek madi newcomer ni to this world ma hek thoklaba matungda mangonda mana face tawna doisi palan famje labani ma face tawna environment sine environment sini aduga masida environment sida leiriba akhoigi ising nungsit chinjak ko haina bi chatna bi mayam sineba ma face tawdoisi masini khwaidagi maru reidi मसी सोइबदगिने बौजी हाइबिरिबो मयामसे थोलकदोइसे अफबा इसिंग नुंसित अदो हाइजीनिक ओइबा कंडीशन को असिगुम्बा मयामसि तवगा अफबा अखोइगी एटमॉस्फेरिक कंडीशन अदो चिंजाकसु अखोइगी नॉर्मल ओइबा नेचुरल ओइबा चिंजाक सिंगसे मसी फजना अखोइ महि मतंग याउदबा यामना हाइजीनिक ओइबा अदुगा अंगांगदा कानागदौबा पोसिंगसे एडल्टरेशन याउदबा सिगुम्बा सिंगसिगा लोइनना अखोइना चांग नाइना फजना अंगांगसि सेम्बीबा साबीबा मतमदा अंगांग सोइदना मसा फगने अदु नतदना अखोइना तानादबिदा कंपनी की फजा फजबा पोटसिंगसे पैकेट तौरगा लाकबा पोटसिंगसे मसी दैदा टीएसटी दी ओइबा हाउदी हाउबनिना अखोइनासु टेस्ट तौरगा हाउबनिना अंगांगसु अदुम पीबा अंगांगनासु पाम्बा अंगांग दुबु अखोइना कंट्रोल तौबै मुहुता अंगांगी निंगाइना ngamgidana चटखिदना को सिगुम जंगसि थोइनी अदो हुजिक्की मतमददि याम लुसन लैदि कैनोइदा आई ममांगे तो अमदसु आई हाइजग्रे हुजिक मतमदे अखोइना चारि थैबा चिंजाकता पेस्टिसाइड की चांग यावरकपा अदो खोमनौबी ममागे खोमलांगदा अखोइ पेस्टिसाइड की चांग यावरकपा अदुगा अखोइगे एटमॉस्फेरिक कंडीशन से अखोइगे अखोइ हवा नोंसे सिदा करी हाइदारगे उसिदा पोल्यूशन थोलकपदगी अंगांग जे रिटार्डेड ग्रोथ retarded growth angang chaudam thiba adagi akoina pokpuda kilo ani makhai gi makha daga ko low bat ka tawriba mayam si tholakpa aduga maruina respiratory tract ki soron bagi adugumba laina sing akoi gi allergic rhinitis kumba runny nose ga tawba mana matin ngalai tan tawba lok thunggan ba adi chronic bronchitis ka asthma ga naraiba sigumba mayam khoi ji free ojadaba अदो अंगांग सिंजना मुसु याम चंबा मोइदी अंगोबो व्हाइट पेपर गुम्बनी अदुना मोइदी यामना समझरी बने अदुना मोइदी चांस ऑफ इन्फेक्शन गासी याम थुबा सिगुम्बा मयाम ममा थोगलै अदुना हुजिंग मतमददी अखोइगी 2010 दा WHO की सर्वे रिपोर्ट की मतुंगिनदी कोई इंडिया की मेट्रोपॉलिटन सिटी सिंगसिदा कोइगे पोल्यूशन न मरम मोरगा अखोइगी मीसिंगसी अखोइ चाही अमदा अखोइगे 6.2 लाख से एफेक्ट तौवेबा पोल्यूशन जिना अखोइगे सोरहोनबगी अखोइगे लाइना से सीएस अमदे हार्ट की सिगुम्बा लाइना सिंग अदुगा अंगांग सिंग जो एफेक्ट तौवे अने स्पेशली अंगांग दा मखोइगे ममागे पुंगुंग दा लेबा अंगांग दा एफेक्ट तौदना मसिना पोकु मतमदा वेट यौदबा लो बार्ट ओइबा अदुगा अंगांग से मीसिंग जे premature death se woibe posi la ini sini environment na piba sai thieng ni ai suma haise jam ngai je koi doctor na environment na piba sai thieng si akhoi gi genetical factors natra kasu hereditary factor oidra kasu environment na samna kon dang si koi chaba tak patagi nungsit honjaliba sor honjaliba nungsit tagi sari ba thabe mana masing seng chemical pesticide fertilizer suma mayam sina akhoi gi mioi bi haksang da nongmo nongmagi akhoi gi landa salaktana mioi bi akhoi gi haksel gi lamda yamna achauba singna ba ma challenge ma piri hai loina loina hoji angang singsida maruina junk food hype tare hoji kan gi mimi yy kaina thori ba simba adagi akhoi gi chowmin smana saba matam da angang singna maruina charaga wan bi satna bi amagi culture makha chakholapoi matung hongra kanda haiba sinjak singna silakanda angang sing saning da masa si mayang kangba simbagi film ama lei habagi wafum thambi khibuga loina matang sa break malo jage break ke matung da koi tunan jarke impact news ke head link miyang ta don leibi
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Ozam Pain Relief Ointment Khwang naba kok chikpa tang chikpa amadi khu naba na singbada sinaba yarba Ozam Lipsap group na puthok saba Ozam sinabiyo break ke matung da impact healing miyang tabe punam pu amka na tram oksari doctor khoi na muji makha tanam khajning si yes matam da lemba ko gi sarawan bi culture se ngasi de pura mang hi bidong tor even masi khoi rural areas ta phawda masi culture ma lektre adu hoji hariba yamna thuna fast food oiba junk food kumbo adagi fast moving consumer items haitare masi khoi gi chaba gi sector sing sum landa salamnina masi atori doctor masi dukan ko demu ta hek thoki go loin di leire angang sing sin loina moi yamna popular su oire yam habituated su oire masi kamai tackle to ne doctor masi taseng na di ai ngasa haijagri duni angang haibasi mama mapa oibagi yam maman yamba precious oiba lan na mani aduna machagi ngaktani mama mapa na tawri singse aduga laik tamba matam da di ben do oiro ada school du akoi ge khara hena haigada bani haidana khara hena paisa tingbo oirsu private school kar kai mayam thanari ko asi thana basita sen thungi ngamna ba loi honari ba du gi adai boja da school na private tam tuition lawon ni kholan gane masai da honna base asumaina chaba sita maru ina mama oi bising sina hena chaba sita masida ida attention je piraga di ai di masidi phanen khali aduga amarom da khoi thaina maitai gi chana ba chawbi thong ba haidana ko chapu masada angangi sak thonga madaida tawram baje hujik su tawba ya ba yam lai hujik ti akoi gi angangi doctor mayam gi international federation haidan lai sing sin ju hujik recommend to isi koi even diarrhea tawba ji da bawta akoi ORS ki mahutta akoi sak se tuina khichori on thonga hawai muk khare hak thaksan kobi hangam ma selam thaksan hauna na ba nga ayaiba maselam thaksan hure lautho ga su ko adu main to ga phajana wo khairaga thum ade kari si phajan to ga simple food se masi semaga pizza bajina energetic oi be heli nutrient phang be heli akoi balance diet phang baju heli masi mama amana sembada kuine sangoya na khanje aide adu masi kaisu luba na te na khalle adu bu yam arai bada akoi je fashion oina tawba ma hek tawba koi office karu ba madam sing si ju office kumak pumatam da bakery gi fast food ki adugumba to ga angang yomaga heta gari da yalaga puraga harauna ba hek pibu gumba sum tawgib sidagi masidi khoi guardian oiba mama pa oiba sing sinna wrong conception amada angang haida tambigi ba aran be habit amani masi sum thok apgadi masum baje thoidong tho idrana ai khal masi tangai phadaba amani hojiki oina ka tangai phadana angang sing sin sa ge khok ge kwan adu leiru so ka bi mota nang la phoisi saro yerum of phoisi saro adagi nga sagi sak chawbi ju thungwa dwaina du budu bijabi culture ma hoi adagi angang amagi brain sagat pase brain cells ngi sagat pase sangom ji best food neba ana without sangom ji without milk ta angang ama apaba brain oi ba angang ama sagat pase oi thoi aduduna balance diet si manung da maru oi na pi ba angang sing sangom ji kwai best food neba ana masi jo ko kauta ge kai lak pasi tau doi sok pudi ko koi dai gi oiro san sangom oiro ko masi angang du gi pa ba tha ba ji angang du gi kaino yeng ga doctor gi instruction tawra phaja pijaraga di ko adum masi tackle tawngam ne na ke yam ngai je doctor duga hojikanda akhoi angang sing sin number oina nagali post kari leina no angang sing yam kan attack to ris
ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗ ꯅꯥꯒꯟꯕꯁꯤ ꯑꯩꯈꯣꯏ ꯁꯤꯖꯅꯦꯜ ꯗꯤꯖꯤꯁꯇꯤ ꯂꯩꯅꯤꯀꯣ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄ ꯍꯧꯕꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤ ꯑꯌꯤꯡꯕꯗ ꯄꯨꯔ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯀꯣ ꯑꯗꯒꯤ ꯂꯣꯛ ꯈꯨꯅꯤ ꯑꯗꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯄꯤꯇꯦꯗꯂꯤ ꯇꯧꯔꯅꯤ ꯔꯅꯤ ꯅꯣꯁ ꯀꯩ ꯑꯗꯨꯒ ꯁꯨꯝ ꯆꯪꯈ꯭ꯔꯒ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒ ꯅꯥꯕ ꯁꯤꯁꯨ ꯌꯥꯝ ꯇꯧꯒꯟꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤ ꯑꯃꯅ ꯀꯣꯜ ꯗꯥꯏꯔꯤꯌꯥ ꯍꯥꯏꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯀꯨꯠ ꯒꯦꯁꯇ꯭ꯔꯣꯏꯟꯇ꯭ꯔꯥꯏꯇꯤꯁꯀ ꯇꯧꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯁꯤ ꯅꯠꯇꯕꯗ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯏꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯅꯥꯏꯖꯦꯁꯟ ꯇꯧꯔꯤꯕ ꯂꯧꯅꯒꯟꯕ ꯏꯟꯐꯦꯛꯁꯤꯌꯁ ꯗꯤꯖꯤꯖꯅꯦꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯄꯣꯂꯤꯑꯣꯃꯥꯏꯂꯥꯏꯇꯤꯁ ꯄꯣꯂꯤꯑꯣ ꯍꯥꯏꯅꯔꯤꯁꯦ ꯂꯩꯔꯦ DPT ꯀꯥꯞꯄꯤꯁꯤ ꯗꯤꯞꯊꯦꯔꯤꯌꯥ ꯑꯗꯨꯒ ꯍꯨꯄꯤꯡ ꯀꯞ ꯂꯣꯛ ꯀꯪꯈꯨ ꯀꯣ ꯑꯗꯨꯒ ꯇꯤꯇꯥꯅꯁ ꯑꯅ ꯂꯩꯔꯤ ꯈꯧꯄꯣꯝꯕꯤ ꯂꯩꯔꯤ ꯀꯣ ꯑꯗꯨꯒ ꯃꯤꯖꯜꯁ ꯂꯩꯔꯤ ꯑꯗꯒꯤ TB ꯅꯥꯔꯛꯇꯅꯕꯀꯣ BCG ꯒꯥꯏꯅ ꯀꯥꯞꯊꯣꯛꯄ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯍꯦꯄꯥꯇꯥꯏꯇꯤꯁ Cꯒꯤꯁꯨ ꯀꯣ ꯑꯩꯈꯣꯏ ꯚꯦꯛꯁꯤꯅꯦꯁꯟꯒ ꯌꯥꯝ ꯇꯧꯔꯦꯀꯣ ꯄꯥꯏꯂꯦꯛꯇꯤꯞꯁꯤ ꯊꯣꯛꯂꯛꯀꯅ ꯁꯤꯒꯨꯝꯕ ꯂꯥꯏꯅꯥꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯖꯅꯦꯜ ꯗꯤꯖꯤꯖꯅꯦꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤ ꯍꯧꯖꯤꯛꯃꯛꯁꯤ ꯑꯉꯥꯡꯁꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯦꯔꯠꯅꯤ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯌꯧꯁꯜꯂꯛꯏꯁꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗꯨ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯃꯥꯆꯍꯤ 2 ꯐꯥꯗꯧꯔꯅꯤꯀꯣ ꯁꯨꯝꯕ ꯑꯦꯖꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯤ ꯀꯣꯜ ꯗꯥꯏꯔꯤꯌꯥꯁꯤꯅꯦꯕ ꯀꯣꯜ ꯗꯥꯏꯔꯤꯌꯥ ꯍꯥꯏꯅ ꯚꯥꯏꯔꯦꯜ ꯗꯤꯖꯤꯖꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯨꯝꯕ ꯀꯣ ꯂꯣꯛ ꯊꯨꯡꯕ ꯈꯣꯠꯄ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯑꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯆꯍꯤ 5ꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡꯗ ꯅꯥꯒꯟꯕ ꯌꯥꯝ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯕꯤꯁꯤꯂꯤꯔꯤ ꯗꯤꯁꯦꯟꯇ꯭ꯔꯤ ꯂꯩꯔꯤ ꯑꯗ ꯃꯤꯠ ꯅꯥꯄꯨ ꯀꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯦꯄꯥꯇꯥꯏꯇꯤꯁ ꯍꯥꯏꯔꯤꯁꯦ ꯏꯟꯐꯦꯛꯇꯤቭ ꯍꯦꯄꯥꯇꯥꯏꯇꯤꯁ ꯃꯤꯠ ꯅꯥꯄꯨ ꯀꯥꯕꯒꯥꯅ ꯖꯣꯟꯗꯤꯁ ꯇꯧꯕꯒꯥꯅ ꯍꯥꯏꯅꯔꯤꯕ ꯁꯤꯒꯨꯝꯕ ꯂꯩꯔꯤ ꯑꯗꯨ ꯁꯤ ꯅꯠꯇꯕꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯅꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯗꯨꯒ ꯃꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯅꯥꯅꯦꯅ ꯂꯧꯗꯕ ꯑꯗꯨ ꯑꯩꯈꯣই ꯍꯣꯃꯤꯑꯣꯄꯦꯊꯤꯅꯗꯤ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯑꯉꯥꯡꯗꯁꯨ ꯌꯥꯝ ꯋꯥꯕ ꯆꯥꯎꯗꯝꯁꯨ ꯊꯤꯗꯣꯏꯕ ꯀ꯭ꯔꯣꯅꯤꯛ ꯀꯣꯟꯁꯇꯤꯄꯦꯁꯟꯒ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯥꯕ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯛꯄ ꯍꯦꯔꯤꯗꯤꯇꯔꯤ ꯑꯦꯂꯔꯖꯤꯛ ꯗꯤꯖꯤꯖ ꯂꯩꯁꯤꯡꯁꯦ ꯑꯉꯥꯡꯁꯦ ꯇꯣꯏꯅ ꯇꯣꯟꯁꯤꯂꯥꯏꯇꯤꯁꯀ ꯇꯧꯔꯤꯕ ꯐꯦꯔꯤꯟꯖꯥꯏꯇꯤꯁꯀ ꯇꯧꯔꯤꯕ ꯑꯉꯥꯡ ꯅꯥꯇꯣꯟ ꯐꯨꯟꯗꯅꯒ ꯅꯨꯡꯗꯥꯡꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯗꯅꯒ ꯁ꯭ꯅꯐꯤ ꯅꯣꯁꯒ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯗꯤ ꯉꯁꯥꯏ ꯁꯤꯖꯅꯦꯜꯁꯤꯡꯗꯨꯗꯤ ꯉꯥꯛꯊꯣꯛꯀ ꯉꯥꯛꯁꯤꯟꯒꯕꯨ ꯌꯥꯔꯤ ꯁꯤꯒꯨꯝꯕꯁꯤꯗꯅꯤ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯅ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯤꯔꯤꯕ ꯁꯤꯅꯤ ꯑꯗꯨ ꯀꯣꯟꯁꯇꯤꯄꯦꯁꯟꯅ ꯀꯨꯏꯅ ꯅꯥꯔꯛꯄ ꯑꯉꯥꯡꯁꯦ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯑꯕ ꯃꯇꯝꯗꯗꯤ ꯃꯗꯨꯗꯨꯒꯤ ꯐꯣꯜ ꯂꯥꯛꯇꯣꯏꯅꯦꯕ ꯐꯥꯏꯜꯁ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯅꯨꯡꯁꯪ ꯀꯔꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯁꯨꯝꯕꯁꯤꯡꯁꯦ ꯆꯨꯝꯊꯣꯛꯄꯤꯌꯨ ꯗꯣꯛꯇꯔ ꯀꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯦꯂꯣꯄꯦꯊꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯥꯔꯃꯥꯁꯤ ꯑꯃꯗꯒꯤ ꯍꯦꯛꯇ ꯆꯠꯂ ꯂꯩꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯁꯤ ꯇꯧꯅꯔꯦ ꯑꯗꯣ ꯍꯣꯃꯤꯑꯣꯄꯦꯊꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃ ꯕꯣꯠ ꯁꯤꯖꯅꯦꯜ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯌꯥꯝ ꯅꯛꯅ ꯀꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯁꯤ ꯇꯥꯟꯅꯕ ꯂꯥꯛꯄ ꯌꯥꯒꯅꯤ ꯐꯦꯁꯤꯂꯤꯇꯤ ꯁꯦꯟꯇꯔꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯒꯤ ꯗꯣꯛꯇꯔꯁꯤ ꯅꯤꯌꯔꯂꯤ 300 ꯔꯦꯖꯤꯁꯇꯥꯔ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂꯤ ꯇ꯭ꯔꯦꯟ ꯇꯧꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤꯁꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯌꯨꯁꯀꯤ ꯗꯣꯛꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯍꯣꯃꯤꯑꯣꯄꯦꯊꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯑꯗꯨꯒ ꯂꯝꯐꯦꯜꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ 50 ꯕꯦꯗꯦꯠ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯒꯤ ꯗꯣꯛꯇꯔꯅ 80%ꯅꯦ ꯑꯁꯤ ꯂꯩꯁꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯄꯣꯠꯇꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯦꯂꯣꯄꯦꯊꯤꯒꯤꯗꯤ ꯍꯦꯛꯇ ꯁꯤ ꯍꯥꯏꯔꯒ ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯃꯁꯤ ꯐꯠꯇꯕ ꯄꯣꯠꯅꯤ ꯍꯦꯛꯇ ꯐꯥꯔꯃꯥꯁꯤꯗ ꯍꯪꯉꯒ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅ ꯑꯉꯥꯡꯗꯣ ꯍꯣꯃꯤꯑꯣꯄꯦꯊꯤ ꯗꯣꯛꯇꯔꯒ ꯐꯖꯅ ꯀꯟꯁꯜ ꯇꯧꯕꯤꯌꯣꯕ ꯑꯩ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯉꯥꯡꯗꯨꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯄꯤꯕꯗ ꯑꯣꯏꯅꯤꯡꯕ ꯂꯩꯅꯥ ꯑꯣꯏꯖꯅꯣꯕ ꯃꯥꯏ ꯏꯃꯨꯟ ꯄꯋꯥꯔ ꯀꯟꯈꯠꯍꯟꯗꯣꯏꯅꯦꯕ ꯑꯗ ꯑꯇꯣꯞꯄ ꯂꯩꯅꯥꯁꯨ ꯀꯣꯟꯁꯇꯤꯄꯦꯁꯟꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨ ꯐꯖꯅ ꯌꯦꯡꯉꯒ ꯃꯥꯒꯤ ꯗꯤꯞ ꯑꯦꯛꯇꯤꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯁꯤ ꯄꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯟꯁꯇꯤꯄꯦꯁꯟꯗꯣ ꯈꯣꯡ ꯍꯥꯝꯕꯗ ꯋꯥꯕꯗꯣ ꯑꯗꯨ ꯐꯕꯇ ꯅꯠꯇꯅ ꯑꯉꯥꯡꯗꯣ ꯃꯄꯨꯡ ꯑꯣꯏꯅ ꯐꯗꯣꯏꯅꯦꯕ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯗꯅ ꯑꯗꯨꯅ ꯗꯥꯛꯇꯔꯒ ꯎꯅꯕꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯄꯤꯕ ꯑꯉꯥꯡꯁꯤꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯁꯤ ꯐꯖꯅ ꯄꯤꯔꯒꯗꯤ ꯃꯥꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯍꯧꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯐꯥꯎꯗ ꯃꯥ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗꯕ ꯃꯤ ꯑꯗꯨ ꯌꯥꯝ ꯇꯣꯏꯅ ꯅꯥꯒꯟꯕꯁꯤꯃꯗꯤ ꯅꯥꯒꯜꯂꯔꯣꯏ ꯅꯥꯒꯜꯂꯔꯣꯏ ꯍꯥꯏꯕ
ꯑꯗꯣ ꯗꯣꯛꯇꯔ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯄꯤꯖꯒꯟꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯤ ꯀꯃꯥꯏ ꯇꯧꯏ ꯃꯥꯒꯤ ꯄꯤꯖꯕꯒꯤ ꯆꯥꯡꯁꯤ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏꯅꯥ ꯍꯥꯏꯁꯤ ꯀꯩꯅꯣꯗ ꯌꯥꯝ ꯁꯥꯡꯅ ꯅꯥꯔꯛꯑꯗꯤ ꯆꯍꯤ 10 ꯅꯥꯔꯛꯄ ꯂꯥꯏꯅꯥ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥ 3ꯗꯗꯤ ꯍꯦꯛꯇ ꯐꯍꯟꯕ ꯉꯝꯃꯣꯏ ꯊꯥ 6ꯇꯗꯤ ꯐꯕ ꯉꯝꯃꯣꯏ ꯍꯟꯇꯣꯔꯛꯄꯗ ꯌꯥꯝꯗ꯭ꯔꯕꯗ 1/3 ꯗꯤꯖꯤꯁ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯈꯔꯗꯤ ꯆꯪꯕ ꯇꯥꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯁꯤꯖꯅꯦꯜꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯃꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯇꯣꯏꯅ ꯎꯅꯕꯒꯤ ꯋꯥꯟꯇꯦ ꯆꯨꯝꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯗꯨ ꯈꯜꯂꯒ ꯁꯤꯡꯒꯜ ꯗꯣꯖꯅꯐꯥꯎ ꯀꯣ ꯃꯦꯖꯤꯛ ꯑꯣꯐ ꯃꯤꯅꯤꯃꯝ ꯗꯣꯖ ꯍꯥꯏꯕ ꯍꯣꯃꯤꯑꯣꯄꯦꯊꯤꯒꯤ ꯋꯥꯍꯩ ꯑꯃ ꯂꯩ ꯃꯤꯅꯤꯃꯝ ꯗꯣꯖ ꯁꯤꯡꯒꯜ ꯗꯣꯖ ꯑꯃꯅ ꯃꯦꯖꯤꯛ ꯑꯣꯏꯅ ꯑꯅꯥꯕ ꯐꯍꯟꯕ ꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯐꯥꯎ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯗ ꯂꯩ ꯆꯥꯟꯅꯔꯕꯗꯤ ꯆꯨꯝꯃꯕꯗꯤ ꯁꯤꯡꯒꯜ ꯄꯥꯎꯗꯔ ꯄꯦꯀꯦꯠ ꯑꯃꯅ ꯑꯉꯥꯡ ꯑꯃꯒꯤ ꯂꯥꯏꯐ ꯂꯣꯡ ꯑꯗꯨꯝ ꯀꯥꯟꯅꯍꯟꯈꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯂꯦꯇꯦꯁ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦዲatric ꯁꯔꯖꯟꯗ ꯑꯌꯥꯝꯕ ꯆꯠꯅꯕꯒꯤ ꯀꯩꯅꯣꯝꯈꯛ ꯂꯩ ꯑꯗꯣ ꯍꯣꯃꯤꯑꯣꯄꯦꯊꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯑꯕ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯛꯀꯤ ꯗꯣꯛꯇꯔꯗ ꯑꯉꯥꯡꯁꯤꯡ ꯑꯅꯥꯕ ꯑꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯤꯡꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯨꯝꯕ ꯌꯦꯡꯕꯒꯨꯝꯕ ꯂꯥꯌꯦꯡꯕꯒꯨꯝꯕ ꯂꯥꯛꯄ ꯇꯥꯟꯅꯕꯒꯨꯝꯕ ꯂꯥꯛꯄ ꯃꯁꯤꯡꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯁꯤ ꯃꯁꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯒꯤ ꯂꯥꯌꯦꯡꯅꯦꯅ ꯍꯥꯏꯅꯕꯤꯕ ꯐꯥꯎ ꯂꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯅꯣꯛꯁꯤꯌꯁ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯅꯤꯁꯥ ꯄꯁꯥꯁꯨ ꯁꯤꯖꯤꯟꯅꯗꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯏꯐꯦꯛꯇꯤꯞꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯁꯤꯅꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯒ ꯄꯤꯕ ꯍꯥꯏꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯍꯣꯡꯕ ꯅꯥꯏꯔꯤꯅꯦꯕ ꯍꯣꯔꯃꯣꯅꯦꯜ ꯀꯩꯅꯣ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯁꯤ ꯌꯥꯝ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯃꯉꯣꯟꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯁꯤꯅ ꯀꯥꯟꯅꯍꯟꯕ ꯑꯗꯣ ꯑꯉꯥꯡ ꯑꯃꯗꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯕ ꯑꯉꯥꯡ ꯑꯃꯁꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯁꯛ ꯃꯆꯨ ꯌꯦꯡꯉꯒ ꯃꯥꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯃꯉꯛ ꯏꯆꯦꯡ ꯆꯦꯡꯉꯦ ꯑꯗꯨꯒ ꯃꯀꯣꯛ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯏ ꯃꯥꯏꯁꯤꯒꯤ ꯐꯦꯟꯇꯥꯅꯤꯜꯁꯤ ꯁꯤꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯁꯤ ꯄꯥꯛ ꯐꯨꯟꯗꯦ ꯃꯀꯣꯛ ꯆꯥꯎꯔꯞ ꯇꯧꯏ ꯇꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯟꯁꯤ ꯌꯥꯝ ꯆꯣꯠꯂꯤ ꯀꯥꯏꯅ ꯇꯧꯏ ꯀꯦꯜꯁꯤꯌꯝ ꯗꯤꯐꯤꯁꯤꯌꯦꯟꯁꯤꯒꯤ ꯁꯤꯟꯗ꯭ꯔꯣꯝ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏ ꯍꯣꯃꯤꯑꯣꯄꯦꯊꯤꯒꯤ ꯑꯩꯈꯣꯏꯗꯤ ꯃꯤꯠꯇ ꯁꯪꯖꯪ ꯎꯏꯌꯦꯕ ꯑꯉꯥꯡꯕꯨꯗꯤ ꯃꯔꯣꯟ ꯊꯣꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯐꯖꯅ ꯂꯧꯒꯅꯤ ꯃꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯧꯅꯤ ꯃꯄꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯧꯅꯤ ꯑꯗꯨ ꯇꯧꯔ ꯑꯗꯨ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯜꯀꯔꯤꯌꯥ ꯀꯥꯔꯕꯣꯅꯤꯀꯥ ꯍꯥꯏꯅ ꯍꯣꯃꯤꯑꯣꯄꯦꯊꯤꯒꯤ ꯍꯤꯗꯥꯛ ꯂꯩ ꯑꯗꯨ ꯗꯣꯁ ꯈꯔ ꯄꯤꯖꯔꯒ ꯑꯗꯨꯝ ꯐꯒꯠꯂꯦ ꯍꯥꯏꯕꯁꯦ ꯅꯦꯛꯁ ꯋꯤꯛꯇ ꯑꯉꯥꯡ ꯃꯀꯣꯛ ꯃꯣꯟ ꯆꯣꯠꯄꯗꯣ ꯍꯟꯊꯔꯦ ꯑꯗꯨ ꯇꯧꯔꯦ ꯃꯈꯣꯡ ꯐꯖꯅ ꯍꯥꯝꯃꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯄꯣꯠ ꯑꯗꯨꯝ ꯂꯥꯛꯆꯕ ꯄꯣꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡꯛꯇ ꯗꯥꯛꯇꯔ ꯍꯨꯏꯔꯦꯝ ꯇꯦꯝꯕ ꯁꯦꯅꯤꯌꯔ ꯐꯤꯖꯤꯛꯁ ꯍꯣꯃꯤꯑꯣꯄꯦꯊꯤꯛ ꯐꯤꯖꯤꯁꯤꯌꯟꯒ ꯎꯅꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯆꯥꯏꯜ ꯍꯦꯜꯊ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯔꯣꯜꯅ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯍꯣꯃꯤꯑꯣꯄꯦꯊꯤꯛꯅ ꯀꯔꯤ ꯔꯣꯜ ꯂꯧꯔꯤ ꯀꯔꯝꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯤ ꯀꯥꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯍꯨꯏꯔꯦꯝ ꯑꯩꯈꯣꯏ ꯇꯦꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯍꯣꯃꯤꯑꯣꯄꯦꯊꯤꯛ ꯐꯤꯖꯤꯁꯤꯌꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯁꯇꯔꯗꯦꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ